ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯁꯥꯗ ꯆꯩꯅꯥ ꯑꯃ ꯈꯪꯄꯤꯔꯛꯏ, ꯅꯤꯡꯁꯤꯡꯂꯛꯏ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛ ꯑꯗꯣ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯊꯦꯡꯉꯦ, ꯇꯨꯝꯂꯨꯔꯣ, ꯅꯣꯕꯦꯜꯗꯣ ꯍꯌꯦꯡ ꯄꯥꯕ ꯂꯣꯏꯁꯤꯜꯂꯨ꯫ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯗꯣ ꯏꯜꯂꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯏꯃꯨꯡꯂꯣꯝꯗ ꯃꯈꯣꯡ ꯊꯥꯡꯗꯨꯅ, ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯨꯝꯂꯒꯦ, ꯗꯥꯆꯧꯁꯨ ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯐꯣꯟꯗꯨ ꯀꯛꯂꯒ ꯅꯨꯄꯤꯗꯨꯅ ꯆꯠꯂꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯑꯆꯨꯝꯕꯔꯥ? ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯥꯅ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯉꯛꯂꯕꯗꯤ ꯏꯁꯝ ꯁꯝꯖꯕꯤ ꯃꯥꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯃꯆꯥꯅ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯕꯗꯣ ꯌꯦꯡꯂꯒ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯃꯃꯥꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯅꯤꯡꯕꯅꯤ꯫ ꯃꯦꯔꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯁꯝꯗꯣ ꯍꯥꯠꯅ ꯍꯥꯠꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ, ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯪꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯕꯥꯃꯣꯟ ꯗꯣꯛꯇꯔ ꯑꯃ ꯈꯪꯅꯩ ꯍꯥꯏ꯫ ꯃꯦꯔꯤ ꯍꯥꯠꯂꯝꯕ ꯁꯝꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤꯗꯤ ꯅꯇꯣꯟꯇꯅꯤ, ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯒꯅꯤ, ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯕꯕꯥꯗꯤ ꯌꯥꯔꯣꯏꯅꯦ ꯇꯣꯝꯕꯤ꯫ ꯑꯩ ꯊꯕꯛ ꯊꯦꯡꯉꯤ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯏꯃꯥ꯫ ꯀꯣꯟꯅ ꯉꯥꯡꯅꯕ ꯌꯥꯔꯣꯏꯅꯦ, ꯀꯣꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯃꯦꯔꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯦꯒꯇꯣ ꯄꯥꯏꯈꯠꯂꯒ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯕꯥꯃꯣꯟ ꯍꯥꯏꯕ ꯃꯩꯇꯩ ꯍꯥꯏꯕ ꯑꯃ ꯈꯥꯏꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯦꯝꯆꯥꯁꯨ ꯈꯣꯟꯗꯣ ꯈꯤꯇꯪ ꯀꯜꯂꯞꯅ ꯂꯥꯎꯔꯛꯏ, ꯍꯥꯏꯕꯤꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯍꯌꯦꯡ ꯀꯣꯟꯅ ꯅꯄꯥ ꯈꯪꯂꯒꯅꯦ ꯅꯪ ꯍꯤꯡꯂꯣꯏ꯫ ꯂꯩꯔꯥꯡ ꯃꯥꯅ ꯂꯩꯁꯥ ꯇꯝꯗꯨꯅ ꯀꯦꯟꯈꯤꯕꯒꯨꯝ ꯃꯇꯝꯒꯤ ꯈꯣꯡꯂꯣꯏꯁꯨ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯒꯤ ꯏꯃꯨꯡꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯂꯒꯗꯕ ꯑꯣꯏꯕꯅ ꯃꯤꯗꯨ ꯈꯔꯗꯤ ꯇꯤꯜꯂꯦ꯫ ꯀꯥꯒꯤ ꯁꯪꯂꯤꯕ ꯔꯪ ꯃꯆꯨꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯨꯟꯁꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯐꯝꯂꯤꯕꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯥꯒꯤ ꯔꯪ ꯀꯂꯔꯁꯤ ꯐꯥꯎꯗꯤ ꯐꯖꯔꯦ, ꯏꯪ ꯏꯪ ꯂꯥꯎꯅ꯫ ꯂꯨꯍꯦꯟꯕꯁꯨ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯅꯣꯟꯈꯠꯂꯒ ꯐꯖꯔꯦ ꯌꯥꯝꯅ꯫ ꯂꯟꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯗꯣ ꯇꯥꯗꯦ, ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯂꯩꯕꯗꯣ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯐꯣꯟ ꯑꯗꯨ ꯊꯥꯔꯤꯕ ꯃꯦꯁꯦꯖꯇꯣ ꯎꯕꯗ ꯃꯆꯤꯟꯗ ꯊꯣꯛꯅ ꯄꯥꯔꯛꯏ, ꯍꯦꯄꯤ ꯃꯦꯔꯤꯖ ꯂꯥꯏꯐ, ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯨ꯫ ꯃꯥꯅ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯗꯣ ꯃꯃꯥꯟꯅꯕꯗꯨꯅ ꯄꯥꯊꯣꯔꯛꯄꯗꯨꯗ ꯐꯣꯟꯗꯣ ꯃꯨꯠꯊꯠꯇꯨꯅ ꯄꯨꯟꯁꯤꯕꯗ ꯄꯩꯅ ꯌꯦꯡꯂꯛꯏ, ꯑꯃꯗꯨꯁꯨ ꯅꯣꯛꯃꯤ꯫ ꯅꯪꯅ ꯄꯥꯕ ꯉꯝꯗꯕꯗꯨ ꯑꯩꯅ ꯄꯥꯕꯤꯕꯅꯤ ꯀꯩꯅꯣ? ꯂꯨꯍꯦꯟꯕꯅ, ꯑꯇꯩ ꯂꯥꯏꯔꯤ, ꯅꯪ ꯑꯃꯗꯣ ꯀꯃꯥꯏ ꯀꯥꯏꯅꯩꯅꯣ? ꯂꯟꯆꯦꯟꯕ ꯂꯨꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯥꯅꯕ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯋꯥ ꯌꯨꯝꯁꯤꯗ ꯁꯥꯟꯅꯒꯨꯝꯁꯦ, ꯏꯆꯟꯅꯁꯨ ꯑꯩꯁꯦ ꯂꯨꯍꯣꯡꯉꯦꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯅꯪ ꯇꯁꯦꯡꯅ ꯃꯥꯒ ꯂꯥꯞꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕꯣ? ꯂꯟꯆꯦꯟꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯩꯒ ꯃꯥꯒ ꯂꯥꯞꯊꯣꯛꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯂꯨꯍꯦꯟꯕꯅ, ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯂꯥꯞꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ꯫ ꯂꯟꯆꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯉꯁꯤꯐꯥꯎ ꯑꯩꯒ ꯃꯥꯒ ꯂꯣꯏꯅꯔꯛꯄꯗ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯥꯛꯄꯅꯤ, ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯛꯄ ꯋꯥꯁꯤꯗꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯅꯤ? ꯄꯨꯟꯁꯤꯕꯅ, ꯍꯣꯏꯗ, ꯅꯪꯒ ꯂꯨꯍꯣꯡꯒꯗꯕ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯐꯕꯅꯤ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯤ꯫ ꯂꯨꯍꯦꯟꯕꯅ, ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯃꯥꯏ ꯃꯅꯥꯎꯄꯤꯗꯣ ꯑꯩꯒ ꯈꯪꯅꯔꯤꯅꯤ ꯀꯩꯅꯣ? ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯍꯥꯞꯄ ꯄ꯭ꯂꯦꯠ ꯑꯃꯒ ꯆꯥ ꯍꯥꯞꯄ ꯇ꯭ꯔꯦ ꯑꯃꯒ ꯄꯥꯏꯗꯨꯅ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ, ꯆꯥ ꯊꯛꯁꯤꯁꯦ ꯏꯆꯥꯁꯥ, ꯉꯁꯥꯏꯅ ꯄꯨꯔꯛꯀꯗꯕꯗꯣ ꯏꯃꯥꯁꯦ ꯑꯁꯣꯝꯗ ꯊꯕꯛ ꯑꯃꯨꯛ ꯆꯦꯟꯕ, ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯆꯦꯟꯕ꯫ ꯂꯨꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯀꯩꯗꯧꯅ ꯄꯨꯔꯛꯏꯅꯣ ꯏꯃꯥ? ꯍꯩ, ꯉꯁꯥꯏꯗꯒꯤ ꯏꯆꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯧꯔꯒꯅꯦ ꯀꯔꯤꯒꯤ ꯄꯤꯖꯗꯅꯤ? ꯆꯥꯁꯦ ꯊꯛꯂꯣꯀꯣ, ꯏꯃꯥ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯃ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯨꯍꯦꯟꯕ ꯆꯥ ꯀꯞ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯣꯝ ꯆꯠꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯃꯆꯤ ꯂꯦꯡꯗ ꯐꯣꯟꯗꯨꯗ ꯇꯥꯔꯤꯕ ꯁꯛꯇꯝꯗꯨꯗ ꯌꯦꯡꯂꯒ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔ ꯆꯦꯟꯊꯔꯛꯏ꯫
ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯃꯔꯤꯛꯇꯣ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯐꯥꯗꯨꯅ ꯇꯥꯔꯤꯕ ꯁꯛꯇꯝꯗꯨꯗ ꯅꯥꯜꯂꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯥꯝꯅ ꯂꯥꯡꯂꯤꯕꯁꯤꯗ ꯌꯥꯎꯔꯝꯒꯗꯕꯅꯤꯀꯣ. ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯡꯕꯒꯨꯝ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ. ꯃꯌꯥꯝꯅ ꯂꯥꯡꯂꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯃꯦꯔꯤꯅ ꯂꯥꯡꯈ꯭ꯔꯦ. ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯁꯤ ꯋꯥꯠꯂꯤ, ꯁꯤ ꯐꯖꯗꯦ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ. ꯂꯤꯡꯖꯦꯜꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯁꯥꯏꯗꯩ ꯅꯪꯕꯨ ꯋꯥꯔꯅꯤꯃꯤ, ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯨꯔꯁꯦ, ꯏꯃꯨꯡꯗ ꯂꯩꯔꯨꯁꯦꯕ. ꯉꯥꯏꯈꯣꯗ, ꯄꯣꯠꯁꯦ ꯏꯌꯥ ꯌꯥꯗ꯭ꯔꯦꯗ. ꯑꯦꯂꯤꯅꯥꯁꯨ ꯊꯨꯅ ꯊꯣꯛꯂꯛꯂꯒ ꯆꯦ ꯃꯦꯔꯤ ꯂꯨꯍꯣꯡꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯁꯤꯗ ꯂꯩꯔꯣ. ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ, ꯍꯣꯁꯄꯤꯇꯥꯜ ꯐꯥꯎ ꯁꯨꯇꯤ ꯂꯧꯊꯣꯛꯑ ꯂꯥꯛꯑꯁꯤꯗ. ꯂꯤꯡꯖꯦꯜꯅ ꯑꯩ ꯂꯨꯍꯣꯡꯈ꯭ꯔꯁꯨ ꯅꯣꯏꯅꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯑꯣꯀꯣ. ꯑꯦꯂꯤꯅꯥ ꯃꯆꯦꯕꯨ ꯀꯣꯜꯂꯒ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯃꯦꯔꯤꯅ ꯏꯁ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯤꯒ ꯇꯧꯔꯤꯔꯕ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯨꯡꯉꯥꯏꯕ ꯇꯥꯟꯈꯠꯂꯛꯄꯗ ꯀꯞꯄꯒ ꯌꯥꯔꯣꯏꯀꯣ. ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯕꯨ ꯌꯥꯎꯔꯕ ꯑꯩꯁꯦ ꯑꯗꯨꯝ ꯀꯞꯇ꯭ꯔꯦ, ꯅꯪ ꯅꯁꯛꯇꯨ ꯎꯔꯗꯤ ꯍꯦꯛꯇ ꯅꯣꯛꯅꯤꯡꯂꯛꯏꯕ. ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨꯗ ꯃꯦꯔꯤ ꯑꯃꯗꯤ ꯑꯦꯂꯤꯅꯥ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯏ. ꯄꯨꯝꯃꯝ ꯃꯝꯂꯕ ꯔꯨꯝ ꯑꯗꯨꯗ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯅꯥꯏꯇꯣꯝ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯈꯨꯠꯅ ꯂꯥꯏꯇꯔ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯇꯦꯕꯜꯗ ꯌꯨꯡꯂꯤꯕ ꯀꯦꯟꯗꯜꯗꯣ ꯐꯠ ꯊꯥꯟꯒꯠꯂꯤ. ꯃꯝꯂꯝꯕ ꯔꯨꯝ ꯑꯗꯨ ꯌꯥꯝꯅ ꯉꯥꯟꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯉꯥꯜꯂꯛꯏ. ꯃꯩꯉꯥꯜ ꯑꯗꯨꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗ ꯑꯗꯣ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ. ꯂꯟꯆꯦꯟꯕ ꯋꯦꯠꯁ ꯂꯤꯡꯖꯦꯜ ꯍꯥꯏꯅ ꯊꯥꯔꯝꯕꯗꯣ ꯎꯕꯗ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯂꯛꯏ. ꯅꯣꯛꯅ ꯅꯣꯛꯅ ꯆꯥꯛꯂꯤꯕ ꯀꯦꯟꯗꯜꯗꯨꯗ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗ ꯑꯗꯣ ꯐꯠ ꯃꯩ ꯑꯗꯨꯗ ꯆꯨꯗꯨꯅ ꯐ꯭ꯂꯣꯔꯗꯨꯗ ꯊꯥꯗꯔꯒ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯌꯦꯡꯂꯒ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗꯨ ꯁꯣꯜꯂꯤ. ꯅꯪꯕꯨ ꯌꯨꯝꯗꯨꯗ ꯄꯨꯔꯛꯄꯁꯨ ꯑꯩꯅꯅꯤ, ꯅꯪꯕꯨ ꯂꯨꯍꯣꯡꯉꯨ ꯍꯥꯏꯅ ꯏꯟꯁꯤꯟꯕꯁꯨ ꯑꯩꯅꯅꯤ. ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯂꯣꯏꯕꯒ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯕꯁꯨ ꯑꯩꯅ ꯑꯣꯏꯒꯅꯤ. ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯥꯍꯟꯕꯁꯨ ꯑꯩꯅ ꯑꯣꯏꯒꯅꯤ. ꯑꯩꯅ ꯑꯩꯒꯤ ꯗꯥꯆꯧꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯗꯁꯥ ꯄꯨꯝꯕ ꯀꯣꯛꯍꯟꯅꯕ ꯎꯁꯤꯟꯁꯤꯜꯂꯒ ꯅꯪ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯁꯨ ꯑꯩꯅꯅꯤ. ꯂꯨꯁꯤ ꯑꯩꯅꯅꯤ, ꯗꯥꯆꯧꯒꯤꯗꯤ ꯑꯩꯅ ꯑꯣꯏꯒꯅꯤ. ꯂꯟꯆꯦꯟꯕꯒꯤꯗꯤ ꯂꯨꯁꯤꯅ ꯄꯨꯟꯁꯤꯒꯤ ꯂꯦꯞꯀꯅꯤ. ꯄꯨꯡꯉꯥꯡꯉꯥꯅ ꯂꯩꯔꯝꯕ ꯑꯇꯤꯌꯥꯗꯣ ꯏꯃꯪ ꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ. ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯨꯞꯁꯤꯟꯈꯤꯕꯒ ꯈꯥꯝꯕ ꯌꯥꯗ ꯅꯣꯡꯗꯨ ꯖꯝ ꯍꯩꯊꯔꯛꯂꯦ. ꯅꯤꯡꯊꯤꯅ ꯀꯦꯔꯕ ꯃꯇꯨꯡ ꯀꯨꯟꯗꯣ ꯃꯥꯕꯨ ꯄꯔꯤꯡ ꯁꯥꯅ ꯂꯦꯡꯒꯦ ꯇꯧꯔꯝꯂꯤꯕ ꯅꯨꯄꯤꯗꯣ ꯇꯥꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨꯗ ꯌꯦꯡꯉꯤ. ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯅꯣꯡꯁꯦ ꯁꯨꯕ ꯑꯣꯏꯔꯕꯗꯤ ꯃꯥ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯅ ꯂꯩꯔꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯣꯡ ꯃꯥꯅ ꯈꯥꯝꯕ ꯌꯥꯗ ꯆꯨꯊꯔꯛꯄ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ. ꯆꯨꯔꯤꯕ ꯅꯣꯡꯁꯤꯗ ꯌꯦꯡꯗꯨꯅ ꯃꯥꯡꯒꯣꯟꯒꯤ ꯁ꯭ꯇꯦꯌꯔꯗ ꯂꯦꯞꯂꯤꯉꯩ ꯃꯇꯥꯔꯣꯏ ꯆꯥꯟꯅꯖꯕꯤꯗꯣ ꯆꯪꯉꯛꯂꯒ ꯇꯥꯔꯤꯕ ꯅꯣꯡꯗꯨꯗ ꯌꯦꯡꯂꯒ ꯑꯁ ꯅꯣꯡꯁꯤ ꯕꯦꯔꯥ ꯊꯤꯅ ꯀꯥꯏꯗ. ꯂꯤꯡꯖꯦꯜ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯅꯣꯝꯆꯥꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯣ? ꯂꯣꯏꯍꯧꯔꯕꯅꯤ. ꯍꯥꯏꯅꯔꯤꯉꯩ ꯃꯗꯣꯝꯆꯥ ꯇꯣꯝꯕꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯇꯥꯔꯤꯕ ꯅꯣꯡꯗꯨꯗ ꯌꯦꯡꯂꯒ ꯈꯤꯇꯪ ꯄꯦꯟꯐꯥꯠꯇꯅ ꯍꯥꯏꯔꯛꯏ. ꯅꯣꯡꯁꯤꯁꯨꯅꯦ ꯉꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯇꯥꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ. ꯁꯨꯃꯥꯡ ꯑꯗꯨꯗꯤ ꯐꯖꯅ ꯈꯟꯈꯤꯕꯅ ꯇꯥꯔꯤꯕ ꯅꯣꯡꯗꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯆꯣꯠꯄ ꯅꯠꯇꯦ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯑꯃ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯅꯣꯡ ꯇꯥꯔꯕꯗꯤ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯦꯃꯦꯔꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯣꯟꯊꯣꯡꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯆꯨꯔꯤꯕ ꯅꯣꯡꯗ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯊꯕꯛ ꯇꯧꯔꯝꯕ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯐꯝꯅꯕ ꯐꯤꯗꯥ ꯄꯤꯔꯒ ꯐꯝꯍꯜꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡ ꯅꯣꯡꯗꯨ ꯇꯞꯅ ꯄꯥꯊꯔꯛꯄꯒ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯆꯦꯡ ꯌꯥꯎꯕ ꯊꯨꯝꯃꯣꯛꯇꯣ ꯄꯥꯏꯈꯠꯂꯒ ꯐꯖꯅ ꯈꯤꯜꯂꯤꯕ ꯆꯦꯡꯐꯨꯗꯨꯗ ꯄꯤꯛ ꯊꯟꯅ ꯍꯩꯔꯕ ꯇꯨꯡ ꯃꯈꯨꯝꯗꯨ ꯆꯦꯠꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ. ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯂꯤꯡꯖꯦꯜ ꯍꯥꯟꯅ ꯊꯥꯔꯤꯕ ꯐꯤ ꯑꯉꯧꯕ ꯀꯨꯞꯄ ꯐꯛ ꯑꯗꯨꯗ ꯐꯖꯅ ꯐꯝꯈ꯭ꯔꯦ. ꯅꯥꯀꯟ ꯑꯃꯗꯅ ꯑꯦꯂꯤꯅꯥ ꯑꯃꯗꯤ ꯅꯥꯀꯟ ꯑꯃꯗꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯂꯩ. ꯑꯔꯥꯡꯐꯝꯗꯨꯅ ꯇꯥꯛꯂꯒ ꯂꯪꯗꯣ 3 ꯊꯣꯛꯅ ꯍꯜꯂꯕ ꯇꯨꯡ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒ ꯂꯦꯡꯕ ꯍꯧꯈ꯭ꯔꯦ. ꯀꯦꯃꯦꯔꯥꯃꯦꯟ ꯑꯅꯤꯗꯨꯁꯨ ꯑꯃꯅ ꯐꯣꯇꯣ ꯀꯥꯞꯂꯤ, ꯑꯃꯅ ꯅꯥꯀꯟ ꯌꯦꯠ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯀꯨꯟꯗꯣ ꯂꯦꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ
ꯐꯖꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤ ꯀꯨꯟꯗꯣ ꯀꯧꯕꯤ ꯂꯩꯔꯥꯡꯁꯤꯡꯗꯣ ꯐꯖ ꯐꯖꯕ ꯈꯜꯂꯒ ꯂꯦꯡꯂꯛꯄꯅ ꯄꯔꯦꯡ ꯑꯅꯤ ꯐꯥꯈ꯭ꯔꯦ ꯂꯦꯡꯕ ꯂꯣꯏꯔꯕ ꯀꯨꯟꯗꯣ ꯑꯅꯤꯗꯣ ꯀꯤꯁꯤ ꯆꯦꯠꯅ ꯀꯤꯁꯤꯜꯂꯒ ꯑꯅꯤꯃꯛ ꯄꯥꯏꯈꯠꯇꯨꯅ ꯐꯣꯇꯣ ꯀꯌꯥ ꯀꯥꯞꯂꯕ ꯃꯇꯨꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯃꯌꯥꯝꯅ ꯂꯥꯡꯂꯤꯗꯣ ꯁꯌꯥꯗꯤ ꯄꯥꯛꯅ ꯌꯥꯎꯗꯦ ꯃꯆꯤ ꯃꯆꯤ ꯂꯦꯞꯂꯒ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯔꯤ ꯆꯥꯛ ꯄꯨꯈꯝ ꯑꯍꯨꯝ ꯊꯤꯗꯨꯅ ꯃꯄꯥꯅ ꯌꯦꯠꯇ ꯐꯝ ꯃꯃꯥꯅ ꯑꯣꯏꯗ ꯐꯝ ꯃꯥꯅ ꯃꯌꯥꯏꯗ ꯐꯝꯂꯒ ꯆꯥꯛꯇꯨ ꯆꯥꯔꯤ ꯃꯆꯥꯅ ꯆꯥꯛ ꯆꯥꯗꯕꯤ ꯆꯥꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯅꯪꯕꯨ ꯆꯥꯛꯇꯨ ꯆꯥꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯂꯟꯆꯦꯟꯕꯤ ꯇꯟ ꯇꯟꯅ ꯑꯣꯏ ꯕꯕꯥ ꯑꯗꯨꯒꯤꯅꯤ ꯂꯩꯃꯅ ꯑꯣꯛꯑꯗꯤ ꯍꯧꯒꯠꯂꯣ ꯆꯠꯂꯣ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯃꯃꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯛꯄꯗꯨꯗ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯕꯁꯤꯟ ꯂꯩꯔꯤꯕꯗꯨꯗ ꯃꯈꯨꯠꯇꯣ ꯐꯠ ꯍꯥꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯜꯂꯝꯃꯒ ꯕꯦꯜꯀꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯊꯨ ꯊꯣꯔꯛꯂꯒ ꯃꯀꯣꯛꯇꯣ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ ꯑꯉꯧꯕ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯈꯔ ꯅꯠꯇꯅ ꯃꯤ ꯄꯥꯛꯅ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯗꯨꯅ ꯃꯤꯅ ꯎꯔꯣꯏꯗꯕ ꯀꯥꯆꯤꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯣꯜꯗꯨ ꯐꯠ ꯇꯧꯏ ꯔꯤꯡꯗꯨ ꯍꯦꯛ ꯈꯤꯡꯕꯒ ꯑꯁꯣꯝꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯒ ꯇꯞꯅ ꯀꯧꯔꯛꯏ ꯗꯥꯆꯧ ꯂꯟꯆꯦꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯞꯅ ꯀꯧꯔꯛꯄꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯈꯨꯝꯂꯛꯏ ꯍꯥꯎ ꯗꯥꯆꯧꯒꯤ ꯊꯋꯥꯏ ꯅꯪꯅ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯀꯣꯌꯦꯠ ꯌꯦꯠꯄꯗꯣ ꯑꯩ ꯌꯥꯝꯗꯤ ꯌꯦꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯅꯪꯅ ꯌꯥꯔꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯛꯀꯦ ꯑꯩꯈꯣꯏꯅꯤ ꯀꯥꯏꯗꯣꯝ ꯆꯦꯟꯈ꯭ꯔꯁꯦ ꯑꯗꯨ ꯌꯥꯗꯦ ꯗꯥꯆꯧ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯅꯤꯅ ꯋꯥꯁꯛꯈꯤꯕꯗꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯗꯥꯆꯧ ꯃꯃꯥ ꯕꯕꯥꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯇꯧꯒꯅꯨ ꯂꯟꯆꯦꯟꯕ ꯀꯞꯂꯒ ꯃꯣꯏꯒꯤ ꯈꯜꯂꯤꯉꯩ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯡꯉꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯑꯩꯅ ꯅꯪꯕꯨ ꯏꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯗꯥꯆꯧꯕꯨ ꯏꯟꯊꯣꯛꯂꯣꯏ ꯂꯟꯆꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯇꯧꯕꯒ ꯀꯣꯜ ꯂꯥꯛꯁꯤꯟꯕꯒꯤ ꯇꯨꯠꯇꯨ ꯇꯧꯔꯛꯄꯗ ꯀꯅꯥꯅꯣ ꯈꯟꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯕꯗ ꯋꯥꯗꯨ ꯍꯥꯏꯔꯝꯗ ꯀꯣꯜꯗꯨ ꯐꯠꯀꯛꯂꯒ ꯔꯨꯝꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯂꯨꯍꯦꯟꯕ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯕꯣꯔ ꯁꯦꯟꯅꯕ ꯅꯨꯄꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯇꯩꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤꯕꯗꯤ ꯂꯟꯆꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯏꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯞꯂꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯋꯥꯗꯤ ꯉꯥꯡꯗꯦ ꯂꯟꯆꯦꯟꯕꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯔꯨꯝꯗꯨꯗ ꯆꯪꯈ꯭ꯔꯦ ꯂꯟꯆꯦꯟꯕꯁꯨ ꯄꯨꯟꯁꯤꯕꯅ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯗ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ ꯕꯣꯔ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯅ ꯐꯩꯖꯣꯝ ꯐꯖꯅ ꯁꯦꯠꯄꯤꯔꯕ ꯃꯇꯨꯡ ꯁꯅꯥ ꯃꯆꯨꯅ ꯃꯄꯥꯟ ꯍꯠꯄ ꯀꯣꯌꯦꯛ ꯑꯗꯣ ꯃꯀꯣꯛꯇ ꯍꯥꯞꯈ꯭ꯔꯦ ꯏꯆꯝ ꯆꯝꯅ ꯃꯁꯥ ꯅꯥꯟꯕ ꯂꯦꯡꯌꯥꯡ ꯄꯤꯗꯨꯅ ꯄꯤꯛꯇꯛꯅ ꯊꯨꯞꯂꯒ ꯂꯦꯡꯖꯨꯝꯗꯨꯗ ꯌꯥꯟꯈ꯭ꯔꯦ ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯃꯥꯒꯤ ꯐꯝꯃꯕ ꯊꯥꯔꯝꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯕ ꯃꯇꯨꯡ ꯕꯣꯔ ꯆꯥꯇ꯭ꯔꯥ ꯇꯧꯈ꯭ꯔꯦ ꯁꯨꯃꯥꯡꯗ ꯊꯝꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯄꯨꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯄꯨꯔꯒ ꯃꯥꯡ ꯊꯥꯈ꯭ꯔꯕꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯗꯣꯟ ꯕꯦꯟ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯂꯧꯕ ꯇꯞꯅ ꯂꯥꯛꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯗ꯭ꯔꯦ ꯂꯣꯟꯊꯣꯛꯇꯕ ꯑꯃꯗꯤ ꯃꯅꯥ ꯄꯪꯕ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯀꯦꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯙꯣꯜꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯍꯥꯟꯅ ꯆꯣꯡꯂꯝꯗꯕ ꯃꯤꯍꯨꯟ ꯑꯃ ꯈꯪꯁꯣꯡ ꯁꯣꯡꯂꯛꯏ ꯃꯥꯒꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗ ꯄꯣꯠꯂꯣꯏ ꯁꯦꯠꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯁꯥꯗꯣ ꯄꯥꯈꯠꯂꯗꯤ ꯌꯥꯔꯔꯣꯏꯌꯦ ꯑꯗꯨꯝ ꯏꯪꯅ ꯇꯞꯅ ꯂꯩꯌꯣ ꯂꯦꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯂꯩꯁꯥꯕꯤꯗꯨ ꯇꯣꯏꯅ ꯆꯠꯂꯕꯅꯤꯅ ꯀꯩꯅꯥꯗꯨꯅ ꯈꯜꯂꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯥꯎ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯕꯅꯤ ꯂꯤꯡꯖꯦꯜꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯑꯦꯂꯤꯅꯥꯁꯨ ꯃꯈꯨꯠꯇ ORSꯇꯨ ꯄꯥꯏꯗꯨꯅ ꯃꯆꯦ ꯃꯅꯥꯛ ꯆꯪꯂꯛꯏ ꯅꯤꯡꯊꯤꯅ ꯀꯦꯗꯨꯅ ꯂꯩꯔꯝꯕ ꯃꯆꯦꯗꯣ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯔꯕꯣ ꯆꯦ ORSꯇ ꯊꯛꯀꯦꯔꯣ ꯉꯁꯥꯏꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯗꯦ ꯅꯥꯎ ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯑꯦꯂꯤꯅꯥ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ORSꯇꯣ ꯃꯈꯥꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯊꯝꯂꯒ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯆꯦꯅ ꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯒ ꯄꯤꯊꯛꯄꯤꯌꯨꯀꯣ ꯑꯩꯁꯨ ꯐꯤ ꯑꯝꯇ ꯏꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯄꯤꯊꯛꯂꯒꯦ
ꯆꯠꯂꯝꯗꯥꯏꯗ ꯃꯆꯦꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯆꯪꯁꯤꯜꯂꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯩꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯖꯥꯠꯅꯤ, ꯍꯣꯔꯦꯟ ꯃꯥꯝꯇꯣꯛ ꯃꯌꯥꯏꯗ ꯍꯨꯔꯥꯜꯂꯒ ꯌꯦꯡꯂꯨꯅꯨꯀꯣ, ꯋꯥꯟꯊꯖꯅꯤ." ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗ ꯃꯆꯦꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯏ, ꯑꯦꯂꯤꯅꯥꯁꯨ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯤꯜꯂꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯡꯒꯣꯜ ꯄꯤꯔꯝꯂꯒ ꯂꯨꯍꯣꯡꯕ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯂꯤꯅꯥ ꯑꯃꯗꯤ ꯃꯦꯔꯤꯅ ꯁꯝꯕꯤꯔꯒ ꯂꯤꯡꯖꯦꯜꯗꯤ ꯂꯟꯆꯦꯟꯕꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯏ꯫ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯔꯝꯂꯒ ꯃꯊꯪ ꯍꯟꯅꯈ꯭ꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯃꯥꯒꯤ ꯀꯀꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯜꯁꯨ ꯆꯪꯉꯛꯂꯒ, "ꯆꯦꯆꯧ, ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯃꯥꯅ ꯉꯁꯥꯏ ꯄꯤꯔꯛꯄ ꯄꯩꯁꯥꯗꯣ ꯀꯨꯔꯇꯥꯒꯤ ꯐꯨꯔꯤꯠꯇꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯃꯆꯦꯗ ꯄꯤꯔꯛꯏ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧ ꯎꯕꯗ ꯂꯤꯡꯖꯦꯜ ꯍꯥꯏꯐꯦꯠ ꯀꯞꯇꯨꯅ ꯃꯅꯥꯎꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ, "ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯌꯨꯀꯣ, ꯆꯦꯆꯧꯒꯤ ꯕꯨꯡꯉꯣ." "ꯕꯦꯝꯃꯧ, ꯀꯀꯥꯁꯨ ꯆꯠꯂꯒꯦ, ꯏꯆꯥꯗꯤ ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯀꯅꯨꯀꯣ." ꯃꯊꯪ ꯕꯣꯔ ꯄꯤꯔꯝꯂꯒ ꯊꯣꯛꯅꯈ꯭ꯔꯦ꯫ ꯀꯥꯏꯅꯔꯝꯗꯥꯏꯗꯨꯗ ꯃꯆꯦꯗ ꯅꯨꯡꯁꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯄꯤꯗꯣ ꯇꯩꯊꯣꯛꯏ, "ꯏꯇꯩꯅ ꯂꯨꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯆꯦ." ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡ ꯃꯃꯥ ꯃꯄꯥ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯀꯥꯏꯅꯔꯅꯤ ꯈꯜꯂꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯂꯦꯞꯄ ꯌꯥꯗ꯭ꯔꯦ꯫ ꯃꯅꯥꯎꯕ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯀꯣꯜꯂꯒ, "ꯏꯗꯣꯝꯆꯥ ꯀꯀꯥꯕꯨ ꯏꯃꯥ ꯕꯕꯥꯅꯤ ꯈꯟꯅ ꯃꯣꯏꯅ ꯉꯥꯡꯕꯗ ꯅꯪ ꯁꯥꯎꯒꯅꯨꯀꯣ, ꯆꯤꯆꯦꯁꯨ ꯇꯣꯏꯅ ꯂꯥꯛꯇꯣꯏꯅꯦ." ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯇꯨꯡ ꯑꯅꯤꯗꯨꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯁꯨꯃꯥꯡ ꯌꯧꯕꯒ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯄꯨꯟꯁꯤꯕꯅ ꯂꯛꯅꯔꯛꯏ, "ꯅꯁꯛ ꯏꯐ ꯐꯖꯒꯤ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯂꯩꯁꯥꯕꯤ?" ꯑꯦꯂꯤꯅꯥ ꯄꯨꯟꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯥꯁꯨ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯖꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗ ꯃꯗꯨ ꯎꯕꯗ ꯏꯁꯥꯎ ꯁꯥꯎꯅ, "ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯅꯦ ꯌꯨ ꯊꯛꯂꯒ ꯐꯣꯟꯒ ꯇꯧꯔꯛꯑꯕ ꯀꯥꯏꯅꯒꯗꯕꯅꯤ ꯈꯪꯉꯨ." ꯃꯦꯔꯤ ꯑꯦꯂꯤꯅꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ, "ꯀꯤꯖꯗ꯭ꯔꯣ ꯄꯨꯟꯁꯤꯕ, ꯅꯪ ꯍꯣꯔꯦꯟ ꯀꯥꯏꯅꯖꯅꯤ." ꯄꯨꯟꯁꯤꯕ ꯃꯈꯨꯠꯅ ꯆꯤꯝꯕꯥꯜꯗ ꯊꯝꯂꯒ, "ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯖꯩꯀꯣ, ꯌꯨꯒ ꯊꯛꯆꯗꯦ." ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯄꯨꯟꯁꯤꯕꯗ ꯅꯣꯛꯁꯤꯜꯂꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯃꯈꯨꯠꯅ ꯂꯨꯈꯝꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯅꯈ꯭ꯔꯕꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯀꯔꯤꯅꯣꯃ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯕ ꯇꯨꯡ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯔꯛꯂꯦ꯫ ꯂꯟꯆꯦꯟꯕꯅ ꯇꯨꯝꯕ ꯌꯥꯗꯕꯒꯨꯝ ꯂꯤꯡꯖꯦꯜꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯃꯨꯡ ꯑꯅꯤꯗꯨꯒꯤ ꯀꯥꯔꯛꯇ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯑꯍꯤꯡꯁꯦ ꯊꯦꯡꯈ꯭ꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯣ." ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯂꯤꯡꯖꯦꯜꯁꯨ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ ꯌꯦꯡꯂꯛꯏ꯫ "ꯗꯥꯆꯧ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ, ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯆꯪꯉꯛꯇ꯭ꯔꯤꯁꯦ?" ꯂꯟꯆꯦꯟꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯉꯣꯟꯗ ꯃꯤꯅꯝꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯂꯧꯈꯤꯕ ꯅꯠꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅ ꯅꯪꯕꯨ ꯑꯗꯨꯛ ꯄꯥꯝꯖꯕ ꯃꯇꯧꯗꯨꯗ ꯅꯪꯕꯨ ꯂꯨꯍꯣꯡꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯁꯛꯈꯛ ꯑꯣꯏꯅꯕ ꯍꯥꯏꯅ ꯅꯪꯕꯨ ꯂꯧꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯈꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯔꯥꯡ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯕꯨ ꯌꯨꯝꯒꯤ ꯃꯤ ꯑꯃꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯇꯥꯔꯕ? ꯅꯄꯨꯔꯣꯏꯕ ꯑꯃꯒꯤ ꯍꯛꯇꯤ ꯂꯥꯏꯔꯗꯅ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯥꯎꯕ ꯅꯐꯝꯗꯒꯤ ꯃꯥꯡꯍꯟꯒꯅꯤ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯣ ꯇꯞꯅ ꯍꯤꯞꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ರೆ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯈꯔ ꯈꯖꯛ ꯀꯟꯃꯟꯕꯅ ꯅꯨꯄꯤꯗꯣ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯗꯣ ꯃꯄꯥꯜ ꯊꯣꯛꯅ ꯐꯨꯗꯣꯛꯄ ꯉꯝꯗꯕꯅ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯅꯥꯏꯇꯣꯝ ꯁꯥꯠꯂꯝꯕ ꯂꯩꯔꯥꯡ ꯑꯩꯍꯥꯛꯄꯨ ꯅꯁꯥꯃꯛꯅ ꯂꯥꯛꯇꯨꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯦꯛꯂꯕ ꯇꯨꯡ ꯍꯧꯖꯤꯛꯅ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯍꯦꯛꯍꯟꯕꯅꯤ ꯍꯥꯏꯔꯛꯂꯕꯗ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯃꯇꯣꯝꯇ ꯀꯥꯏꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯩ ꯋꯥꯔꯧꯗꯦ, ꯅꯐꯝꯗ ꯋꯥꯔꯧꯗꯦ꯫ ꯑꯗꯨꯕꯨ ꯗꯥꯆꯧ, ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯔꯕꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯅꯪ ꯁꯣꯏꯗꯅ ꯉꯥꯎꯍꯟꯒꯅꯤ꯫ ꯃꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯅ ꯚꯥꯏꯕ꯭ꯔꯦꯠ ꯇꯣꯏꯅ ꯇꯧꯔꯛꯄꯗ
ꯀꯔꯤꯅꯣ ꯈꯟꯅ ꯍꯥꯡꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯟꯆꯦꯟꯕꯅ ꯅꯨꯄꯤꯗꯨꯗ ꯀꯨꯟꯗꯣ ꯍꯨꯛꯄꯒꯤ ꯐꯣꯇꯣ ꯑꯣꯏꯔꯝꯕꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯍꯧꯈꯤꯕ ꯋꯥꯔꯤ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯌꯥꯒ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯆꯥꯔꯝꯕꯗꯩ ꯀꯥꯗ ꯏꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗꯕꯗ ꯂꯨꯁꯤ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯁꯤꯡ ꯑꯝꯇ ꯂꯧꯔꯨꯒꯦ, ꯃꯣꯔꯣꯛꯁꯦ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ"꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯅ ꯀꯤꯆꯟꯂꯣꯝ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯇꯥꯔꯛꯏ꯫ ꯗꯤꯄꯛꯅ, "ꯑꯆꯧꯕꯒꯤ ꯀꯨꯊꯤ ꯌꯦꯡꯂꯨꯏ ꯍꯥꯏꯕꯗꯨꯗꯤ ꯀꯔꯝ ꯇꯧꯔꯛꯏ"꯫ ꯂꯩꯃ ꯃꯊꯥ ꯏꯁꯥ ꯁꯥꯅ, "ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯄꯨꯟꯁꯤ ꯇꯦꯟꯒꯅꯤ ꯍꯥꯏꯅꯦ, ꯏꯕꯨꯡꯉꯣꯁꯦ ꯃꯄꯣꯛ ꯃꯍꯤ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯑꯅꯤ ꯊꯣꯛꯅ ꯂꯨꯍꯣꯡꯂꯕꯗꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯎꯀꯜ ꯑꯣꯏꯔꯒ ꯌꯥꯅꯤ ꯍꯥꯏꯔꯛꯏ"꯫ ꯑꯁ, ꯋꯥꯁꯤꯗꯤ ꯈꯔ ꯂꯨꯔꯦꯅꯦ꯫ ꯀꯨꯊꯤꯗ ꯍꯥꯏꯕ ꯋꯥꯁꯤ ꯂꯣꯏꯅ ꯆꯨꯝꯒꯟꯕꯅꯤ꯫ ꯍꯨꯔꯥꯟꯕꯤ ꯑꯃꯒꯨꯝ ꯂꯨꯝꯂꯒ ꯇꯥꯔꯝꯕ ꯅꯨꯄꯤꯗꯣ ꯏꯁꯤꯡ ꯂꯧꯗ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡꯗꯣ ꯇꯞꯅ ꯊꯥꯡꯗꯨꯅ ꯀꯥꯔꯛꯏ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯅꯨꯄꯤꯗꯣ ꯃꯈꯣꯟ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯌꯥꯝ ꯄꯦꯟꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯦꯗꯅ, ꯗꯥꯆꯧꯒꯤ ꯗꯁꯥ ꯄꯨꯝꯕ ꯀꯣꯛꯂꯦ꯫ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯎꯀꯟ ꯑꯣꯏꯈ꯭ꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯈꯜꯂꯤꯕ ꯃꯍꯥꯛꯇꯣ ꯃꯨꯟꯕ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯀꯅꯤ"꯫